ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯖꯤꯝ ꯆꯠꯂꯨꯏꯒꯦ ꯖꯤꯝ ꯍꯥꯡꯉꯝꯒꯅꯤ ꯍꯥꯡꯉꯝꯃꯣꯏꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯌꯦꯡꯉꯨꯁꯦ ꯑꯗꯨꯒ ꯋꯥꯎꯒꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯐꯣꯃꯤꯡ ꯐꯦꯁ ꯋꯥꯁꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯁꯨ ꯖꯤꯝꯗ ꯖꯤꯝ ꯁꯥꯟꯅ ꯂꯣꯏꯔꯒ ꯑꯩ ꯁꯤꯖꯤꯟꯅꯔ ꯌꯦꯡꯒꯦ ꯕꯥꯏ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯗ ꯊꯥꯒꯠꯈꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯔꯦꯟꯒꯤ ꯆꯥꯛꯀꯧꯕꯁꯨ ꯂꯩ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩ ꯇꯟꯖꯥ ꯐꯪꯉꯒꯗꯤ ꯑꯟꯗ꯭ꯔꯣꯗ ꯑꯩꯈꯣꯏ ꯑꯟꯗ꯭ꯔꯣꯒꯤ ꯄꯥꯔꯛꯇꯣ ꯑꯗꯨꯒꯤꯗꯨꯗ ꯆꯠꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯆꯥꯟꯁ ꯐꯪꯉꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯍꯥꯞꯆꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯖꯤꯝ ꯆꯠꯂꯨꯈꯤꯁꯤ ꯖꯤꯝ ꯍꯥꯟꯅ ꯁꯥꯟꯅꯔꯨꯈꯤꯁꯤ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯃꯤꯁꯤꯅ ꯍꯥꯏꯕꯗꯤ ꯖꯤꯝꯗꯤ ꯍꯥꯡꯉꯦ ꯑꯗꯣ ꯁꯤ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯖꯤꯝꯗ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯒꯦꯗꯔꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯣꯛꯑꯣ ꯁꯤꯒꯨꯝꯕꯁꯦ ꯌꯥꯏꯒꯤ ꯂꯦꯞꯄꯣꯗꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯀꯥꯕ ꯑꯣꯐꯤꯁꯁꯤ ꯊꯥꯗꯕꯅꯤꯅ ꯑꯣꯐꯤꯁꯁꯤ ꯑꯗꯨꯝ ꯀꯥꯗ ꯌꯥꯗꯦ ꯑꯗꯒꯤ ꯖꯤꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯩꯁꯦ ꯍꯥꯡꯕ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯒꯗꯧꯁꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯈꯨꯠ ꯁꯦꯡꯅ ꯍꯥꯝꯕꯤꯕ ꯃꯥꯏꯗ ꯈꯨꯠꯅ ꯊꯦꯡꯕꯤꯗꯕ ꯁꯤꯁꯤꯅ ꯁꯤ ꯇꯧꯕꯤꯔꯒꯗꯤ ꯑꯗꯨꯝ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯁꯤ ꯀꯩꯅꯣꯅꯦ ꯗꯦꯠ 15 ꯉꯁꯤꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯔꯦꯀꯣꯔꯠ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁꯁꯦ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯄꯒꯤ ꯑꯗꯨꯅ ꯌꯥꯝ ꯑꯩꯈꯣꯏ ꯃꯥꯛꯁꯀꯨꯝꯕ ꯎꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯀꯩꯁꯨ ꯊꯣꯏꯅ ꯗꯔꯀꯥꯔ ꯂꯩꯇꯦꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯀꯣ ꯑꯗꯩꯗꯤ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯑꯩꯅ ꯋꯣ ꯁ꯭ꯀꯤꯟ ꯁꯥꯏꯟꯁꯀꯤ ꯃꯣꯏꯒꯤ ꯗꯤꯖꯥꯏꯟꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯦꯀꯣ ꯑꯩꯅ ꯑꯩ ꯕꯦꯛ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯜꯂꯛꯄꯅꯤꯅꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯞꯆꯤꯟꯈꯤꯕ ꯁꯤꯒꯤ ꯚꯤꯇꯥꯃꯤꯟ ꯁꯤ ꯐꯣꯃꯤꯡ ꯐꯦꯁ ꯋꯥꯁꯁꯦ ꯁꯤꯒꯤ ꯒꯥꯔꯗ ꯌꯥꯎꯕꯁꯤꯅꯀꯣ ꯀꯩꯝꯇ ꯍꯩꯗꯣꯛꯑꯝꯗꯦꯕꯗꯣ ꯑꯗꯣ ꯁꯤ ꯁꯤꯖꯤꯟꯅꯕ ꯀꯦꯔꯤ ꯇꯧꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯦꯔꯤ ꯇꯧꯕꯗ ꯌꯥꯝꯅ ꯂꯥꯏꯕ ꯍꯣꯔꯦꯟ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯑꯩ ꯖꯤꯝ ꯁꯥꯟꯅ ꯂꯣꯏꯔꯒ ꯎꯠꯂꯛꯀꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦꯁꯨ ꯍꯥꯏꯔꯛꯀꯦ ꯑꯄꯨꯟꯕ ꯐꯤꯠꯅꯦꯁꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯦꯟ ꯋꯥꯁꯁꯦ ꯑꯗꯨꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯕ ꯑꯦꯅꯤ ꯇꯥꯏꯝ ꯍꯦꯟ ꯋꯥꯁ ꯇꯧꯕ ꯌꯥꯅꯕꯅꯤ ꯑꯗꯨꯗꯤ ꯖꯤꯝ ꯁꯥꯟꯅꯧꯈꯤꯒꯦ 71 point something regular exercise ay hek hawga dum si running tawe aigi trainer le sida marjon majo ai momang da yawi ko yam fit barne ado di ai hawrage apa itu nih Pak? Kalau sudah melakukan oh iya jadi itu ya Pak. Mana? Wah. Prevention is better than cure है लोगों मैं खराब हो गया हूँ मांगे चल रहे यार खराब हो तो ये होता यासंगी नुमित खानी ले प्रो मतुंगा अबू को तो हो असारो युवाई है दुगा ऐ खाय दो खुदसिना माइ दे आइगी थंबिदवाई जि सि हुमांग तार दु माइ जे खुदसिन तै थोरय रोमाल जिन तै थोरय फ्रेंड क्राम थोर मतुंगा मु सानाबि लोरे साना लोरे ngасai yot ke ka pai ru so mu khut chena ko ko ru ma po thar ga mu mai je like you wo di face wash dong ta po ba du ba sigi wo skin science ki brightening vitamin C face wash se foaming face wash sigi yam sin ba nu ai se ke na ga ma gi design first of all my design is very unique ko du ga hoi gi aina carry do ba da spill dong no ba gi chances ma am do sigi lock ama yoi sin na ba avoid to hale ba na ai sai chung gi bag da ai gi bag si dai sai na half over ba da si se ke da hai do to to de ba ko sigi yam nu ai ba je si sa han do ga aina ha ma season na ba ga na mai ji hana kitang cholan bi ni ko mai ji kitang cholan bi ga du ga itu sigi keno je magi brush masai silicone brush yaw jeri ko sidi sana namaga si kitang hana nipi ni ko ado si sana thola ni ba ado si tholai bo che to mai da direct sana rap to ba han da ga do manam je pra khoi gi komla manam moi de hang gi si fruit ki manam nam ne manam nam nusi ado ga season of jam no mai ba
ꯑꯗꯨꯒ ꯀꯣꯟꯅꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯍꯦꯟꯅ ꯌꯨꯁ ꯇꯧꯃꯦꯠꯂꯒ ꯁꯤꯗꯤ ꯐꯣꯝ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜ ꯁꯥꯏꯗꯔ ꯚꯤꯅꯦꯒꯔꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯗꯛꯅꯤ ꯑꯗꯨꯝ ꯂꯩꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯒꯤꯗꯤ ꯑꯩ ꯐꯔꯗꯔ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟꯗ ꯑꯦꯄꯜ ꯁꯥꯏꯗꯔ ꯚꯤꯅꯦꯒꯔꯗꯣ ꯑꯗꯨꯒꯤꯗꯨꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯉꯁꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯁꯤꯂꯤꯀꯣꯟꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁ ꯑꯃ ꯌꯥꯎꯖꯔꯛꯏꯁꯦ ꯉꯁꯥꯏ ꯕꯤꯜ-ꯏꯟ ꯕ꯭ꯔꯁ ꯑꯃ ꯌꯥꯎꯖꯔꯛꯏꯁꯦ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯃꯥꯏꯁꯦ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕ ꯕ꯭ꯔꯁꯁꯦ ꯂꯣꯏꯅ ꯅꯥꯟꯊꯣꯛꯄꯤꯔꯀꯥꯟꯗꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯟꯗ꯭ꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯗꯨ ꯁꯤꯁꯦ ꯆꯥꯝꯊꯣꯛꯄꯁꯦ ꯌꯥꯝ ꯂꯥꯏꯗꯦ ꯁꯨꯃꯥꯏꯅ ꯑꯩ ꯃꯣꯠꯂꯨꯔꯦ ꯍꯥꯏꯔꯁꯨ ꯁꯨꯃꯥꯏꯅ ꯁꯔꯠ ꯂꯥꯎꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄ ꯏꯔꯥꯏ ꯂꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯈꯤꯇꯪ ꯁꯦꯡꯅ ꯃꯤ ꯑꯇꯣꯞꯄꯅ ꯁꯤꯖꯤꯟꯅꯔꯨꯔꯦ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯁꯦꯡꯅ ꯆꯥꯝꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒꯀꯣ ꯌꯥꯝ ꯐꯖꯅ ꯁꯔꯠ ꯂꯥꯎ ꯀꯟꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯂꯥꯏ ꯂꯥꯏꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯦ ꯃꯥꯒꯤꯀꯣ ꯏꯖꯤ ꯇꯨ ꯌꯨꯁ ꯑꯣꯏꯕ ꯑꯗꯨꯒ ꯀꯦꯔꯤ ꯇꯧꯕꯁꯦ ꯌꯥꯝ ꯂꯥꯏꯕ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇꯕꯗꯣ ꯑꯩꯒꯤ ꯂꯒꯦꯖꯇ ꯀꯩꯗ ꯍꯥꯞꯆꯔꯒ ꯑꯗꯨꯝ ꯉꯁꯥꯏ ꯁꯤꯒꯤ ꯂꯣꯛ ꯇꯧꯅꯕꯁꯤꯅ ꯂꯣꯛ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡꯁꯨ ꯊꯥꯗꯣꯛꯅꯤꯡꯉꯦ ꯂꯣꯛ ꯇꯧꯅꯕꯁꯤꯅ ꯂꯣꯛ ꯇꯧꯔꯀꯥꯟꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯕ ꯁ꯭ꯄꯤꯜ ꯇꯧꯍꯟꯗꯕ ꯌꯥꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯝꯕꯤꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩ ꯂꯤꯡ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯑꯗꯩ ꯕꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯑꯟꯗ꯭ꯔꯣꯏꯗ ꯚꯤꯗꯤꯑꯣ ꯍꯥꯞꯄꯒꯦ फाइनली यौरे नरेनगी अखोइगी कई पोस्ट मेरेज है पोस्ट वेडिंग फोटो शॉट मफम फजा फजब मैम सिदा पिक्चर्स लाए विवेक लाए व्यूज यो सी नरेन पुबीरपने से अखोइ अमरजीत लेरे अखोइ माई बोर की ड्रेस मैम तौरगा और सिदा ममानबी मैम यावरे ममासु यावरे लोय यावरे कोई फोटोशॉट तौरे नरेन की चाकोब नुमित लोइबदा कोई पोस्ट वेडिंग फोटोशॉट तौरे नरेन अदो ngasi अखोइना वीडियो मति हम सेमजबजे नुआयगदी नरेन नंग आइगी चैनल दो नंग शेयर तो को अदो मी लोइ सब्सक्राइब तो होलो अरा वीडियो जे सिलोशन लगे नरेन हैप्पी मैरिड लाइफ बाय बाय कई मथेम लगा ओक्सा हाउ चेस ये न्याउद्रा 시 नरेन जो सी कारण दाई मैम जो नंग चाकों नुमिता कारण दाई मी मैम जो मसक खंगलो जो कैमरामैन दी पूरा ज्ञान ताई सला चुप तो रहे मैं तो काय कारण दाई सिनु पास को बोल ले पो ओ बोल है लेवल है दम मैं स्पेशल डे लोय गए स्पेशल ओय ड्रॉप का सी देंगे 진짜 원로를 봐. 백인들이나 सी मफम चप चारे फोटोशॉट तब चप चारे वेडिंग फोटोशॉट तब